Indian Army na phakra thiba khangkidaba miyoi kunga marigi asumba wayel phanghalo haina phidamna phongdokre kumja 1980 degi kumja 22 phawbugi manungda Indian Army na phakra matung thiba khangkidraba miyoi kunga marigi asumba wayel phanghanna honabada thodang lobinaba Families of the Involuntarily Disappearance Association Manipur phidamna Manipur gi governor amadi Chief Secretary da taksilakle Phidamna thadorokpu cherol amada Government of India na Manipur da ahanbo ina Armed Forces Special Powers Act Afaspa 1958 hek thamlakpaga ahanbo ina kumja 1980 ki September 19 da Indian Army ki 15 suba JK Army na Imphal East ki Pebia Pandit Thongju amasung Khongman Basik Khongdagi Thoksum Lokendro amasung Kanguzam Loken anibu phaduna pukhraga ngasi phawba thiba khangkidraba matung kumja 22 phawba ki manungda punna miyoi kunga mari Indian Army na phakhraga ngasi phawba thiba khangdana leire ngasi phawbada miyoi kunga mari asigi imung manung masa amadi mapuroiba mangkhiba asigi ningamdaba adumak sagon aduna leibaga loinana masigi asumba wayel phangdana leire maramasina miyoi kunga mari mangkhiba asiga mari leinana thigat pibagi mapung phaba report piraknaba amadi kari maramgi ngasi phawba masigi asumba wayel imung manung singda phanghandana leire bano haibagi matangda Governor amadi Chief Secretary na Manipur Government ki Home Department ka paw phawnabiyo case ngasigi matangda tha taruk ki manungda mapung phana thijin Retired Judge Amana Lusingba Civil Society Organization Sing Amadi Imung Manungi Miyoi Sing Yawba Independent and Impartial Investigation Team Mamalingkat Piyo Haina Supong Doke Loinana Miyoi Kun Gamari Asibuti Bakangan Kidaba Tawdok Senaba Sing Dandi PB Duna Imung Manungi Miyoi Sing Da Asumba Wayel Phangan Binabaso Governor Amadi Chief Secretary Da Taksin Kre Sakang Daba Singa Malemgan Bahat Pada Sijanaba Swift Guard Police Na Pangbangam Kre Kaasigi Taragi Nungtil Da Moirang Kampu Awang Lekai Gi Crematorium Mapada Sakang Singna nongmaina kaptuna halamba laisam malemganba sahitara gamanga mihat asida sakhangdaba singa duna sizinaramba swift karadu ngarang waiton dagi waidi chatkibalambi gi kalbert amagi manaktagi police na phangbangam le haidi police dagi phangwa pauna hai ngarang nongthil pung ahumlom taba matamda hengang police station gi manung chanba waiton dagi waidi chatkibalambi gi kalbert amagi manaktagi laisam malemganba hatpada sakhangdaba singna sizinaba swift car MN06L 4145 asi police na phagat pangam khibane hairibo mafam asida car asi numit kharani gi mamangdagi khamduna leibadagi mafam adonggi misingna police da ngarang wakalakhe police ki team amana mafam adu da sangsenduna yenglobada hairibo gari asi laisam ngale malemgan ba hatpada sizinaba gari ni haiba khangmangam khibani haide ngasi exam thagadaba mahiroi kunthra mathogi form fill up tawbiramdre bosem na lobo class 10 exam da saruk yagadaba mahiroi kharagi form fill up school na tawramdabadagi mama mapa singna school da thomjin khre Imphal district ki sawambungda leiba p namjo kalung high school gi mahiroi singi form fill up tawramdabagi mahiroi singi mama mapa singna school adu thomjilakhe ongjanga da saruk yakeba mama mapa singna hai exam thagadaba mahiroi singi admit card pibi naba hairubada school gi maikai digi exam hawgadaba noma walingaida ngasi pigani haina pakhum pirakhe admit card loba laku matamda mahiroi singna form fill up ki present ke ba senthom singa do bosem da pi hawdaba maram oiraga exam thaba yararo hairake mahiroi kiya gi punsi manghan na honariba school asigi mathakta mari lenabo authority na matik chaba action lokhat piyo haidi school gi secretary cum principal in charge Andrew Pamaina khongdorokpagi matung inadi school asigi oina nupi mahiroi taraga taruk amadi nupa mahiroi tara manga punna miyoi kuntha mathoi class 10 da tamke mahiroi singna makoi gi form fill up ki senpham matam chana piselaglabasu imungda ana ayek yawbuna maram oiraga makoi gi senpham adu bosem da matam chana pihokide last date oikraba matungda form fill up ki senpham adu pisinbada bosem na yarakhidabani haide hauzik lakliba wafamdi school na form fill up tawbiramdarba mahiroi kunthra mathoi asigidama kanana makoibu akhanana exam thaba yahanaba sinbirakani haibasine nakala maramda bosem ki maikaidagi asoiba laikide haina phungdorakre class 10 ki examination asida sarugyan na bagidaba mahiroi singna class 9 tamlingida mari leinaba document piselaki base sang khudimak bosem na asset tawbuga loinana hauzik oiriba lamda masigi irang asina maram oiraga mahiroi singna mathau taba se sang pisinbada awat pakhara leirabasu bosem ki maikaidagi menkhatuna admit card issue tawkhe class 9 tamlingai mari leinaba document sing pisilaki daba registration tawkhidaba mahiroi singide bosem gi maikai dagi entertain tawba laite haina bosem gi maikai dagi phongdorakle YouTube ta phirol akamba video sing thagat liba sing mayokta thabak lokhut kadabani haina Supreme Court na phongdorakre malem da khwaidagi popular oiriba platform ni haiba yaraba YouTube ta miyoi kayana phirol akamba video kaya thagat liba se yengsinduna regulation tawba mathau tare haina Supreme Court na phongdokre Justice Surya Kanta amadi Justice N Otisor sing na saba bench amana center lengakta no
notice issue tawraduna hai YouTube ta yawriba phirol akamba video sing amadi taba nungai taba wahi wata ngangliba video sing asigi mayokta center na action lokhanaba thawrang tawrabadi digital gi matam asida khwaidagi phaba khongthang oigani haujiki matamda miyoi khudimakna masa masagi phone da YouTube amadi tongan tongan ba digital platform sing haple platform sing asida kanana su yengsinbidabagi maongda phirol akamba amadi taba nungai taba wahi wata phongdokpa video kaya upload tawduna thamle adubu hairiba video sing ase adult khakta natana pikliba angang sing su nungti numit khudingi YouTube paibana maram oiraga makhoina phirol akamba amadi taba nungai taba wahi yawba video sing ase thengnaruda bagidamak matam chana yengsinduna option content regulation tawba mathau tare haiki Supreme Court na phongdokkiba wafam sing ase Indian Got Talent YouTuber Ranbir Alhabadiana phagi tawribani haiduna imungna yengliba show asida tabda nungai taba wafam sing phongdokkibagi mayokta thangalakpa FIR gi hearing chathabada phongdokkibani Supreme Court na haujingmaki oinadi Bare Biceps haina khangnaba YouTuber asi thaudok asiga mari leidana phajan halaroi adubu matam kharadi mahak tongan tongan platform sing asidagi atingba thamle haike Thobal district ta leiriba Ekop ta kanagomba miyoi kharana ngarang nungthil pung anirom tarakpada lamai tharamle haibagi pau phangbadagi Khangabok Development Society KDS ki thongmi singna Joint Coordinating Committee on Wildlife and Biodiversity Manipur da pau piraklaba matungda Thobal Forest Division gi thongmi kayana mai chakriba mafamda changsinduna mai adubu mapung phana muthatpa ngamkhre haidi mai muthatpagi khongsat asida Thobal Fire Service Station gi maikaidagi su chaungna mateng pangbiraki masigi damak Thobal Fire Service Station bu su thagatsari makata na Thobal Forest Division gi maikaidagi Ekop ki akoibada khundariba khunja singi mafamda appeal tawjaninglibadi Ekop asi Manipur gi puwari ga sagonaraglaba pat ama oiribani masigi mathakta pat asi Manipur lenga ki maikaidagi su kannaba thorang paikhat kadabagi thorang tawraduna leirabani maram asina pat asigi akoibada khundariba khunja singna lona yadaba maongda pat asibu khopsinbagi thabak tawbidanaba mangjawnana appeal tawrakle loina kanagumba kharana pat asida mai thabana singbasu matungda tawbigano haina so appeal tawrakle India lengangna sathariba thawong asidi nupi ani lonba nupana animak yanaba chatpagumbani haina kaidemani na phongdokre separate administration taliba kuki singbusu makhogi watadana wari sanaba amadi Manipur kaibi yaroi haiba singasu kaihaloi haiduna wari sanariba India lengaki thawong asidi nupi ani lonba nupana nupi ani magyana yanaba chatpagumbani haina Manipur Human Rights Commission gi hanagi acting chairperson advocate Khaidemani na phongdorakle Khaidemani ga akhanana unabada handak birena CM phamdagi resign tawkiba si matam amada Buddha Chandra Maharaj ko Silong da kauduna namduna merger agreement sign tahonkhibagumani mahana masana yana resign tawbo oiramlabadi anawba leader ama khanduna lengak semba ngamlamgani adubu birena resign tawkhibadagi assembly session pangthokpa ngamdabadagi Manipur da PR thamjalakiba se miyamgi apambagi mayoktane Manipur da leiriba BJP amadi makhogi chungsinaba MLA sing makhogi maraktagi miyamga potna tinaba thabak ama tawbada miyamga tanaba miyoibu leader khanduna Manipur da miyamgi mihunna semba lenga ama athubada semba mathautai Mars taradagi haugadoriba union budget session asigi mamangda lengak semba ngamhaudaba taragadi union government na parliament ta puthoktana president rule dissolution natraga suspended animation asi makha chathahankiba yana leiri haina su phongdoke Jiribam da NH 37 Park Thokpagi eviction Satharagani Hairi Jiribam subdivision gi manung National Highway 37 Package 7 da Highway Park Thokpagi thabak sing paikhatnaba lambi asigi ROW manung da leiriba structure sing sidokpagi thabak paikhatpa hauragani haina subdivisional officer Jiribam gi zero lamana khanghalakle Manipur Public Premises Eviction of Authorized Occupants Act 1978 ki section 3 gi makhada notice asi thokpadagi numit tarani phawgi manung da compensation phangkraba lammapu singna Masana structure sing building sing sidok na bakhangalakle kariguma piriba matamasagi manungda structure sing lokthokuna sidok tabatarabadi police force sing sizinaduna sidok lagani haide ahing nongyai chief election commissioner hatu khanjilakpa PM gi ludabli chatni haina Rahul Gandhi na phongdokre Lok Sabha gi opposition gi lusingba oiriba amade anowa chief election commissioner khannabagi panel da yawba Rahul Gandhi na ngarang PM Modi amade home minister Amit Shah na ahing nongyai da hatu anowa CEC gi minglauk thokiba si BJP gi lusingba asigi luzadaba amasung ikikai khomnaba machet amata yaudaba thawongni haina phongdokre Biren phamlok thokibasi crisis handle tawbada soibagi nate BJP gi political strategy convenient figure ama oina thabak tawrubagi ni haina Inner Manipur gi MP Angomcha Bimol akoijamna kana yaningdaba phongdokre loinana union government Manipur da president role thamjalakpa busu kana yaning khidre
किम सेरोन की मिसीना सोशल मीडिया अमदी इंटरनेट की फत्तब मसक पुथोरकली साउथ कोरिया की सही कुनगमरी खक्तंगाइबी एक्ट्रेस किम सेरोन थासी की तरह तरुकता मसा मतोमता सिजखिबसे मालेम सिंध थुंगना सोशल मीडिया अमदी इंटरनेट की फत्तब कल्चर मियाम ममांग पुथोरखिबगा लोइनना एक्टिविस्ट सिंगना इंटरनेट अमसुंग मसिगा मरी लेनब पॉपुलर कल्चर की फत्तब सिंगी मतंगदा खोलाव कया लाउरी एक्ट्रेस किम सेरोन पिकलिंगैदगी हौना तोंगान तोंगान फिल्म सिंगदा सक्तम लांगदुना महाकी कैरियर नौना सेंगलक्तुना सकनारबी एक्ट्रेस ओइरखिबने अदुबो कुमजा 2022 दा यू थकलगा गाड़ी थौरुबगी थौदोक अमदगी साउथ कोरिया की मियामना महाकु इंटरनेट की खुथांगदा लक्नादुना ngasi फावब करेम का थाइनादुना लापदगी वाखल लैनाना मरम ओइरगा सिजखिबने हाइरे क्रिटिक्स सिंगना फोंदोकिबदा मालेंगी मफम खुदेमक्ता सकनारबा एक्टर अमदी एक्ट्रेस सिंगु मियामना सोशल मीडिया अमसुंग पब्लिकता इकाई खुमनाबो उत्पगी महत्ता का हेना लग्नाबा अमसुंग मियोइसिंग असगी पर्सनल लाइफ ता खुद थिंजिंदुना लाइफम साफम खंगंदबगी थवंग असिना सकनारबा सेलिब्रिटी सिंग असगी पुलसीदा अवाब पोलुंग अमा ओहनबता नतना वाखल लैना नाबसु यावरे हाइदे मसगी मथक्ता करिगुम संगारबा सेलिब्रिटी सिंग असिना मिया ममागदा असोयब थबा अमा हेक तौरुबा मतमदा सोशल मीडिया अमदि इंटरनेट की खुथांगदा मतम सांग थौदोक अदुगी मतंगदा हंजिन हंजिन निंगसिंगदुना लक्नबीबा अमसुंग करेम कथाइ नबीबा सिना मखोयगी कैरियरदा अमांगबा ओहलकपगा लोइनाना वाखल लैनाना नादुना सेलिब्रिटी कया मखोयगी पुंसी अमुक हन्ना आनगी फिबमदा थांगतजबा ngamdabaga loinana suicide tawduna sikibasु kaya yaure हाइरिबा इंटरनेट अमदि सोशल मीडिया की फत्रब कल्चर असि साउथ कोरिया की के-पॉप कोरियन पॉपुलर हाइना खंगनबा कल्चर असिदना अमुक हेले हाइरे के-पॉप असि मालेम सिनबा थुंगना फावरबा अमदि साउथ कोरिया की इकोनॉमी दा साउंड मतेंग ओइरिबा एंटरटेनमेंट इंडस्ट्री ने मसिना अपबा माइकैदा मियोय कयागी पुलसिदा सपोर्ट पीदुना अहोंगबा पुरकपा ngamkiba laikre अदुबु माइ पाक्लबा इंडस्ट्री असुगी मरुमदा एक्टर एक्ट्रेस अमदि सैसक्पा अमसुंग सैसक्पि सिंगी ओइनादि इंडस्ट्री असि मखोयदा असुकी मति प्रेशर पीबा अमसुंग माइ पाकपा ngamdraga मियामना पिरकपा प्रेशर न मरम ओइरगा सही कुनगमरि थक्ता ngairibi एक्ट्रेस किम सेरोन गुमना मियोय कियागी पुलसी पिखमना खरबने हाइरे